ngarang August House na su hangdong na bawarep lawkiba du condemn tawe nakal namatagi waiba aran ba midyeng ne Kukizo MLA sing pawasi ngasinong tilfong kiba kanglay paki mayra pause dagi lakwat sa ne Kukizo UZ group sing dagi suspension of operation su handok pinababarat lay ngakta pun na taksin minabahay na ngarang fam kiba Manipur legislative na amatuway na warep lawkiba du Kukizo MLA tarana condemn tawe warep adu nakal namatagi waiba warep ni hay na Kukizo MLA tarana sahi tawduna presta thadorok pa cherola man haire cherola sin hai hauzik Manipur da thogliba ethnic conflict asi su tawnariba KNO amade UPF ta taisin na bohna vane sugi tripartite agreement asi 2008 ki August kungani thoida khuyak pina khibane madugi matang da ground rule ama sembada center amasung state laingak amade agency sing KNO amade UPF yauna joint monitoring group ama semduna yengsen khibane adubu ngarang Manipur Legislative Assembly gi mifam na lawkiba su handong na bagi ware badu joint monitoring gi wafam amata yaudana nakal na amata gi medyang da hathu lawkiba warep ni haire cherola sin hai handak pambay na lusing ba UNLF ka Bharat lainga ka peace agreement ki khuyak pinakhe adubu khuyak pinakhi ba matung ikui dana yamna tenba matam gi manungda violence ki thabak aya khuyak pina ba lalawlup asina chathare hai ba khanglabasu makhoi ga Bharat lainga ka khuyak pina ba peace agreement adude handok na bagi warep lawba laite maduna ngarang Manipur Legislative Assembly mifam na Kukizo singa tawnariba su handok na ba lawkiba warep adugi mayokta Kukizo committee sing na akan ba khongjang sanction gani loina na hina masagi matangda Union Home Minister da su mariksum na khangan gani hai na phongdok le